Hello ma'am punamak ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯅꯦꯕꯀꯣ ꯉꯁꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯗꯣꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯀꯣꯏ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯈꯔꯦꯕꯀꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯈꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯖꯔꯦ ꯑꯗꯨꯝ ꯗꯦꯂꯤꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯔꯕꯅꯤꯅ ꯑꯃꯨꯛ ꯇꯧꯕꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯣꯂꯥꯡ ꯊꯥꯅꯤꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅꯦꯀꯣ ꯃꯧꯁꯤꯡ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯅꯀꯣ ꯏꯁꯥꯒꯤ ꯀꯦꯌꯔꯁꯨ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤꯕꯀꯣ ꯇꯧꯒꯗꯕꯅꯤ ꯑꯩ ꯏꯁꯥꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇꯀꯣ ꯏꯁꯥꯅ ꯏꯁꯥꯁꯤꯀꯣ ꯀꯥꯎꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯊꯕꯛ ꯇꯧꯕꯗꯀꯣ ꯑꯩ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯣꯏꯔꯒ ꯑꯃꯀꯣ ꯏꯁꯥꯒꯤ ꯀꯦꯌꯔ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨ ꯑꯣꯏꯔꯛꯄ ꯃꯇꯥꯡ ꯑꯃꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯨ ꯑꯩ ꯏꯁꯥꯁꯦꯀꯣ ꯐꯔꯒꯅꯦꯕꯀꯣ ꯊꯕꯛ ꯁꯨꯗꯣꯏꯗꯣ ꯑꯗꯣ ꯍꯥꯟꯅ ꯈꯟꯕꯤꯌꯣꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯇꯧꯔꯒ ꯈꯪꯉꯛꯏꯅꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯍꯥꯟꯗꯣ ꯆꯥ ꯂꯣꯜꯂꯅꯤꯀꯣ ꯆꯥ ꯈꯔ ꯊꯛꯑꯒꯦꯕꯀꯣ ꯑꯌꯨꯛꯇꯒꯤ ꯆꯦꯟꯕꯒ ꯈꯣꯠꯄꯒ ꯂꯣꯏꯁꯤꯟꯕꯒ ꯇꯧꯕꯗꯀꯣ ꯆꯥꯕ ꯊꯛꯄ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯍꯧꯔꯦ ꯊꯕꯛ ꯈꯔ ꯅꯥꯟꯅꯒ ꯊꯣꯛꯆꯔꯛꯄꯗꯣꯀꯣ ꯄꯨꯔꯥ ꯂꯣꯏꯔꯦꯁꯦ ꯇꯩꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯥꯛꯇꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦ ꯅꯠꯇ꯭ꯔꯗꯤꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯣꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯂꯩꯇꯦ ꯃꯄꯨ ꯍꯥꯏꯕ ꯂꯩꯇꯦ ꯊꯕꯛ ꯁꯨꯕ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯗꯤꯀꯣ ꯂꯥꯛꯇ꯭ꯔꯗꯤ ꯁꯨꯝ ꯏꯁꯥꯒꯤꯅꯤꯅ ꯑꯗꯨꯝ ꯏꯁꯥꯗ ꯇꯥꯏ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯃꯤ ꯂꯩꯔꯒꯅ ꯈꯔ ꯀꯣꯝꯖꯕ ꯋꯥꯅꯤ ꯑꯗꯣ ꯁꯤ ꯉꯁꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯦ ꯇꯧꯕꯁꯦ ꯑꯩ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯃꯌꯥꯝꯀꯣ ꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤ ꯃꯤ ꯂꯩ ꯍꯥꯏꯅꯀꯣ ꯍꯦꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯣꯡꯅ ꯂꯩꯕ ꯌꯥꯗꯦꯕꯀꯣ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯀꯣ ꯏꯁꯥ ꯅꯠꯇꯅ ꯀꯩꯁꯨꯝ ꯂꯩꯇꯦ ꯏꯁꯥꯒꯤꯅꯤꯅ ꯏꯁꯥꯗꯤ ꯀꯥꯏ ꯆꯦꯟꯒꯅꯤꯀோ ꯑꯗꯨꯅ ꯏꯁꯥꯅ ꯁꯨꯝ ꯇꯧꯖꯕ ꯇꯥꯕꯅꯤ ꯑꯗꯣ ꯃꯤ ꯂꯩꯖꯔꯒꯅ ꯈꯔ ꯀꯣꯝꯃꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯣꯏꯅ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯌꯦꯡꯁꯤꯟꯕꯗꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯃꯣꯏꯅ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯨꯕꯤꯕ ꯍꯥꯏꯕꯁꯦꯀꯣ ꯄꯩꯁꯥꯗꯤ ꯃꯣꯏꯒꯤꯗꯤ ꯑꯗꯨم ꯂꯧꯈꯤꯗꯣꯏꯅꯤ ꯊꯕꯛ ꯐꯖꯅ ꯁꯨꯕ ꯑꯗꯣ ꯏꯁꯥꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯈꯥꯂꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇꯣ ꯁꯨꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯥꯎꯟꯇꯔꯗ ꯂꯩꯕ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯗꯤ ꯁꯤꯒ ꯏꯁꯥꯁꯦꯀꯣ ꯕꯤꯖꯤ ꯂꯩꯅꯦꯕꯀꯣ ꯗꯦꯜꯂꯤꯒꯤ ꯕꯤꯖꯤ ꯂꯩꯅꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯋꯥꯔꯗꯅ ꯑꯃꯨꯛ ꯇꯣꯛꯑꯦ ꯂꯦꯞꯄꯦꯕ ꯉꯥꯏꯍꯥꯛ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯥꯔꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯈꯔ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯅꯍꯥꯟ ꯍꯁꯕꯦꯟꯅ ꯏꯝꯐꯥꯜ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯒꯤꯗ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯑꯁꯤꯁꯦ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯕ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯀꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯃꯥꯏ ꯊꯣꯡꯕꯨꯗꯤ ꯊꯣꯡꯉꯦꯕ ꯑꯩꯈꯣꯏꯅꯅꯦꯀꯣ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛ ꯈꯔ ꯆꯥꯔꯅꯤ ꯍꯥꯏꯕꯗꯤ ꯁꯨꯝ ꯕ꯭ꯔꯦꯛ ꯊꯥꯕ ꯑꯣꯏꯅ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯦꯕꯀꯣ ꯃꯇꯝꯗꯣ ꯁꯨꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯤꯅ ꯆꯥꯛꯀꯁꯦ ꯍꯦꯜꯂꯦꯕ ꯕꯥꯔꯣꯒ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯁꯕꯦꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯥꯅ ꯑꯗꯣ ꯆꯥꯕꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯗꯣ ꯈꯪꯗꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯃꯑꯣꯡꯁꯦ ꯎꯕꯗꯗꯤ ꯑꯩ ꯍꯥꯎꯔꯣꯏꯗꯕ ꯄꯨꯔꯥ ꯃꯥꯜꯂꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯔ ꯆꯥꯒꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯍꯥꯏꯔꯛꯀꯦꯕ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯊꯣꯡꯕꯒꯤ ꯅꯤꯌꯣꯝꯗꯣ ꯃꯌꯥꯝ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯗꯤ ꯍꯩꯅꯗ꯭ꯔꯦꯕꯀꯣ ꯍꯥꯎꯕ ꯇꯧꯗꯦ ꯍꯩꯅꯗꯦ ꯍꯥꯎꯇꯦꯕ ꯍꯥꯏꯗꯤ ꯃꯦꯒꯤꯒꯨꯝꯕ ꯆꯧꯃꯤꯟꯒꯨꯝꯕꯅꯕꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯀꯜꯂꯤꯅ ꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕꯨꯟꯖꯤꯌꯥꯗ ꯏꯁꯤꯡ ꯊꯥꯗꯔꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯃꯣꯟꯊꯈ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯁꯤ ꯆꯥꯛ ꯏꯟꯕꯤꯒꯦꯅ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯥ ꯆꯥꯛ ꯆꯥꯕꯗꯣ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯆꯥꯛ ꯏꯟꯕꯗꯣ ꯑꯗꯣ ꯃꯊꯟꯇ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯜꯂꯒꯗꯤ ꯁꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯥ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯤ ꯍꯋꯥꯏꯒ ꯀꯩꯅꯣꯒ ꯌꯦꯔꯨꯝ ꯑꯐꯨꯠꯄꯒ ꯇꯧꯔꯒ ꯁꯨꯝ ꯆꯥꯔꯦ ꯃꯥ ꯉꯁꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯑꯃꯨꯛ ꯃꯣꯃꯣ ꯁꯦꯝꯕ ꯍꯧꯗꯣꯔꯦ ꯑꯍꯥꯟꯕꯒꯤꯗꯣ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯆꯤꯛꯀꯟꯒꯤ ꯑꯃꯨꯛ ꯍꯧꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛ ꯇꯧꯕꯗꯀꯣ ꯍꯥꯏꯐꯦꯠ ꯊꯦꯡꯉꯅꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯃꯈꯥꯏ ꯑꯗꯨꯝ 4 ꯃꯨꯛꯀ ꯌꯧꯔꯅꯤ ꯃꯌꯥꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯕꯁꯦꯀꯣ ꯈꯔꯗꯤ ꯋꯥꯕ ꯃꯊꯧ ꯇꯥꯏꯀꯣ ꯏꯁꯥ ꯌꯥꯎꯕ ꯃꯊꯧ ꯇꯥꯏ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯧꯋꯦꯅꯀꯣ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯗꯕ ꯏꯁꯥ ꯌꯥꯎꯔꯒꯗꯤ ꯈꯔ ꯋꯥꯕꯀꯣ ꯌꯥꯎꯗ꯭ꯔꯒꯅ ꯃꯥꯡꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯝ ꯁꯤ ꯇꯧꯕꯗ ꯇꯟꯗꯥ ꯑꯗꯨꯝ ꯇꯥꯁꯜꯂꯛꯑꯅꯤ ꯑꯗꯣ ꯁꯤ ꯇꯧꯅ ꯃꯌꯥꯝ
ꯋꯥꯔꯤ ꯁꯟꯗꯥꯒꯤꯀꯣ ꯀꯩꯅꯣꯝ ꯑꯃ ꯆꯥꯅꯤꯡꯉꯦꯅꯅꯦ ꯁꯤ ꯆꯥꯔꯦꯕꯀꯣ ꯆꯧꯃꯤꯟꯒ ꯖꯤꯔꯨꯝ ꯑꯐꯨꯠꯄꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯕꯤꯒ ꯇꯧꯔꯒ ꯆꯥꯔꯦꯕ ꯑꯗꯣ ꯌꯥꯝꯅ ꯍꯥꯎꯔꯝꯃꯦ ꯍꯥꯏꯕꯗꯤ ꯊꯕꯛ ꯋꯥꯡꯉꯩ ꯁꯨꯔꯒ ꯆꯥꯕꯁꯦ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯆꯨꯝꯅ ꯅꯣꯔꯃꯦꯜ ꯂꯩꯕꯗꯗꯤꯀꯣ ꯆꯥꯅꯤꯡꯉꯨꯗꯦꯕꯀꯣ ꯊꯕꯛ ꯁꯨꯔꯗꯤ ꯁꯨꯝꯕꯒꯁꯤ ꯆꯥꯅꯤꯡꯉꯦꯕ ꯑꯩ ꯗꯦꯂꯤ ꯎꯅ ꯇꯧꯔꯗꯤ ꯈꯪꯗꯦꯕꯀꯣ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯝꯕꯅꯦ ꯃꯤꯒꯤ ꯗꯨꯀꯥꯟꯗꯒ ꯇꯧꯕꯗꯨꯗꯤ ꯆꯠꯂꯒ ꯆꯥꯏꯅꯤ ꯌꯨꯝꯗꯒ ꯍꯧꯔꯒ ꯆꯥꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯝ ꯆꯥꯗ꯭ꯔꯦ ꯀꯨꯏꯔꯦ ꯆꯥꯗꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯃꯤ ꯂꯥꯛꯇꯕꯒꯤꯀꯣ ꯈꯔ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯗꯨꯒꯗꯤꯀꯣ ꯋꯥꯔꯦꯕ ꯃꯌꯥꯝꯀꯣ ꯑꯗꯨꯗꯨꯅ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯪꯉꯦꯕ ꯆꯧꯃꯤꯟꯁꯦ ꯅꯍꯥꯟꯉꯩ ꯁꯨꯃꯥꯏꯅꯒ ꯆꯥꯕ ꯉꯝꯄꯣꯠꯇꯦ ꯍꯥꯟꯅ ꯄ꯭ꯂꯦꯠ ꯃꯆꯥ ꯑꯃ ꯈꯛꯇꯪ ꯇꯧꯔꯒ ꯆꯥꯏꯅꯦꯕ ꯉꯁꯤꯗꯤ ꯄꯨꯔꯥ ꯄ꯭ꯂꯦꯠ ꯑꯆꯧꯕꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯒꯀꯣ ꯆꯥꯔꯦ ꯐꯖꯅ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯗꯣ ꯐꯖꯅ ꯃꯣꯏꯁꯨ ꯊꯣꯡꯉꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯨ ꯆꯥꯎꯔꯦꯀꯣ ꯑꯩ ꯆꯥꯕꯗꯨꯒ ꯃꯊꯪ ꯅꯪ ꯆꯥꯎ ꯍꯥꯏꯕꯗꯨꯗꯤ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯎꯕꯁꯤꯒ ꯃꯥꯁꯨ ꯆꯥꯔꯦ ꯑꯗꯣ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯥꯛꯎꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯦꯁꯟ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦ ꯏꯆꯥꯅꯨꯄꯤꯒꯤ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯅꯤꯕꯀꯣ ꯑꯗꯨꯝ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯝ ꯄꯨꯡꯃꯨꯛ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯒ ꯃꯥ ꯑꯃꯨꯛ ꯇꯨꯝꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯅꯤꯀꯣ ꯑꯩꯒꯤ ꯃꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯊꯕꯛꯁꯦ ꯆꯤꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯕꯅꯤꯅ ꯈꯤꯇꯪ ꯋꯥꯏꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯃ ꯑꯇꯣꯞ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯀꯥꯎꯕꯤꯅꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ